Myanmar Juntagi etekta khulai paiduna lan horibu lupsing kharai khangdana senari. Haukibu say English singani kungani twidiki hauduna Myanmar Junta amadi khulai paiduna Juntagi matakta lan horibu lahulupsing marakta ngasi phawu thokliba conflict asida sanglaba thakya anti-regimes group na Junta lan misingbu maithiba piduna tuan ba reason kya makoina kudum sanduna thamlaraba matung Junta lan mi gi anobu kusu khulai amasong model war tactics na maramoiduna ngasi amu hana anti regime group singi matha akan mongda attack sathaduna hariba reason singadu Junta lanmina kudum sanmanga makli Myanmar Junta hana gi mataguma pangal nomgi kan khalakpaga iroinana khulai paiduna lan horibi anti regime group sing mapangal tamna sontrak lahiri khulai paiduna lan horiba laholup ahuna punsinduna Junta lanmi gi matha sathaba operation 1027 की मखादा Junta lanmi की command center yauna tuan battalion kya attack sathaduna masing thingam drab Junta lanmi makok thongwa military officer kya hatuna khudum sanbadana tana leba adu ki reason kya makoi ki khubam nungda thamdurabane adubu Myanmar Junta leba ki makedi ki Chinese leba ki mateng lauduna Myanmar ga anishu khwaidi ki sawbo city am oriba Mandalay ngasidi anti regimes group sing takthok pangamduna amuhana Junta lanmi lauksin mangamkhre Operation 1027 da anti-regimes group ki khutta yamna sauna maithibu nangluraba matung Junta lengana sainadi ki masing yamlaba military drone kaya laisinduna anti-regimes group singi mathakta akan mamongna drone sizinaduna air strike sathaba amadi haukibi english singani ga kunga mari ki February thada Junta lanmi gi hangduna lairiba sarona lanmi lising manga nauna recruit toraba matung anti-regime group singi mathakta attack sathabada Sejinarakpa Mashina Myanmar Junta lanmi ki mathata khulai paiduna lan horibu group sing yamna sauna saithing nang lahiri matamamada Junta lanmina sangsinba ngamlamdaba territory kya ngasidi war plan amadi drone sejinaduna laholup sing ki mathata akan mamongna leplaitna attack sataduna region kya nauna khudum sansinba ngam lahiri maru ina Myanmar Junta lenga ki mathata khulai paiduna lal horibu Lukashin Independence Army KIA People's Defense Force PDF Tang National Liberation Army TNLA na kudum sanduna leramba Myanmar gi Kachin State Sagan Region San State Mandalay Region Megawe Region sing bafam singda ngasidi amuhana Junta lanmina anti regimes group ki mawongda attack sathaduna amuhana kudum sansin mangam lahiri matam kya anti regime forcing na kudum sanduna tumluraba region kya Junta lanmi na lauksin magamlakliba si military analysis singi matungina Junta lanmi ki watun lariba main power amadi funding kaya lepsin bangambadagi ni hari masigi mathak Junta lanmi ki mayok to khulai paiduna lan horiba PDF amadi tuan ba ethnic singi marak wakhalon mananda ba maset tanarak pasina maramoiduna Junta lanmi na makoi pigamna line lansinduna thamlak ngamlakhibani hari Mizo sing punchin nana bachu champuda MNFIM semba MNF na masa khangde herakli hanakti ikui kuidringai ki mamang su champuda sem ki ba Mizo National Front Integrations Movement MNFIM Mizoram ki opposition party Mizo National Front MNF na masa khangde herakli MNF handak thoki ba sirol mada Manipur ki su champuda outfit ama linkhatli ba du gi matang na party is the kari ki muwakhalo na mata piram ki ba laiti ama sum tanaram ki ba slaiti Susampur September taraga mangada sem ki lup aduga political party asiga kariguma makhalamata gi mari laina de hari Aizol the headquarter oiba Mizo National Front General headquarter asina Manipura asigumba lup ama sem kiba adugi matangda karigumba amata fauna pa laiti amasum party asiga mari laina di Mizo singi unity amasum integrity da panamoiraga sembani hariba MNFIM asina party da kariguma makhalamati wafam sing tanaram kiba laiti hainasu MNF ki secretary B Lalmang Gai Zola na photokri MNFIM gi panamas Manipur gi singi lamda khundari ba Mizo singbo single administration ama gi makhada Mizoram punchin banatragana Indian Union gi makhada Tokhaiba Union Territory ama semani September 13 sem kiba MNFIM na press thodokiba sirolda lobasi sema matamda politician sing hanagi MNF ki underground leramba miyoi sing amasum intellectual sing civil society organization sing awang thang Mizoram da lairibi sing asiga tanaraga laukiba phirep ni haina phungdokibani mara asida Mizo people's
कन्वेंशन चुचामपुर की प्रेसिडेंट है मिजो पीपल्स कन्वेंशन MNFIM की मताना करीगुम ई पाव अमत लेती मसी सेंबद मणिपुर की सिविल सोसाइटी सिंग अमता तानरंब लेती है लमगी येनबगा MLA गा मरी लेनदी इम्फाल वेस्ट डिस्ट्रिक्ट की सिंगमाई AC की मनुंगसना लेदीबा खुरखुल नापांग लेखाई वार्ड नंबर 1 अमदी मोइबुंग खुनौ लेखाई की लमगी येनबगा लोकल MLA गा मरी लेनदी है मोइबुंग खुनौ की मियाम लमगी येनबदा लोकल MLA हैखम दिंगो की मिंग पक्षलक सुमदी अमदी युमफम याउदबा पक्षन बनी हैना ngarang khurkhul lamkhai da pawmising unabada khurkhul makhalai digi thinguzam bemoli na phungdorakli bemoli ni na hai khurkhul napang laikai ward number 1 amadi moibung khurau laikai ani gi lamki se enhabasi english ngani ga mapan digi horakhibani amadi yena riba mafam adu CRPC gi section 144 close to gi makhada athingma thamduna lakhibani handak sei gi april tha horakpada laikai ani si gi manung da si libu torel si funjilakpadi April की तरागा तरुक तगी कुनगा मापन फाव की मनुंगदा कोथोकनाबा हाइबदा यानरक्तबदगी इम्फाल वेस्ट DC दा मदी लेनबे एप्लीकेशन क्यासु थाखिबा लई हाइबा वाप मांगना थामखि माना फोंदोखिबगी मतुंगिना हौखिबा मे तरागा मापन सय नरिबा मापम सिदा इम्फाल वेस्ट DC ना इविक्शन ऑर्डर थोलकपगा लोइना इविक्शन तौबा लाकपदा मोइबुंग खुनोगी मियामना ऑफिशियल सिंगदु संगनखिदबगी थौगोक्सु लेखि DC की मैकेजी की मोइबुंग खुनोगी मियामदा इंग्लिश मगसमपन गौफुमफू की मैप की मतुंगिन मफम इविक्शन तौबा तोरेल कोटपद मोइबुंग खुनोगी क्रेमेटोरियम अमदी कम्युनिटी हॉल यावखिबा याबगी फिबम लेबना लाइकाय अनि यासिनब पुरकपन फगनी हैब वाफम थमलखिबा लाइख्रबन हेन स्मान फुदुखि मोइबुंग खुनोगी मियामना हारिबसी सुया यादना लाइरकपनी हैब वाफम थमलदुना मांगना हाय मसिगी ओना तैनब इम्फाल वेस्ट DC अमदी लोकल MLA दा मराल सीजन बसिना असुम बोय बियारे खुरखुल की मियामना मोइबुंग खुनौ की सोगलिप माफम अमदी कम्युनिटी हॉल असिबु कनबा पामदगी लोकल MLA दा नकलानी की मियोइसिंग कौरगा यासिनबा पुरकनाबा होनाबियो हाइजरुबदगी नकल अनेमकी मियोइसिंग उनरबसु यानबा पुरकपा ngamkidi haidi MLA na nakal अनेमकी मियोइसिंग दा गवर्नमेंट अमदी डिपार्टमेंट ना पैखलकपा अमदी लेबलकपा वारेपता लाइकाय अनिना याराब्रा हंगमदा नकल अनेमकी मियामना यारे हाइदुना लोइसिनखिबनी हाइबा वाफम थमलदुना बेमोलिनी ना हाइ मसीदा लोकल MLA ना नकल नामगी मियेंग दा लाइकाय अमतदा तोंगसिनखिबा लेति लाइकाय अनिगी यानाद्रिबा सिगे MLA गे हिरम अमतगा मरी लेनदी हाइरेनिसु पाउसदा मखातारी कदंगबान पार्ट 2 UFO की मेंबर बु लोन यादबा लालहौब्रा हाइदुना प्रोटेस्ट तोखरि मियामना सज्जाल हाइरगसु खंगनरिबा UFO की मेंबर ओइजबा सनसम नाउतोम एलाई सनातोम बाहाइरिबा मियसी इसम समना लेजबा मियोइनि दुबु माकु ngara ayuk pung nipan makhairom tarakpada लोन यादबा लहलुप अमगी मियोइनि हाइना मराल सिजनदुना फाजिनखिबा बु यानिंगदबु फुंगतोक्तुना ngasi kadangban part 2 da nupising wakal khongjang saksingkhri khongjang asigi matang na kadangban apunba na harol club ki general secretary TS singlen hai lanthengna ba matamdari police laklaga masagi mathau tawgani khangdana sarak mapanda amasung masida leplaga laikhi aduga khulngakpasingna matamadu khulai paidanu kokisinga khuthonakibani kadangban si lamsang PS na konmani pulisingna masagi mathau tawramlabadi khulngakpasing khutta khulai pairamloi langi matamna khulngakpasina kadangban kanna bohona ramdrabadi khulasigi apaba phibam oiramloi pulisingna mathau ningthina tawdabadigi awaba kyanakhi ई मसेल ओइरिबा पुलिसिंगना मराल लेजदब खुलगी अवा अना क्यार सरु ग्यारखिबा मीबु मराल सिजिलगा फाबसि यानिंगदि लान मरक्ता अदु वामिनखरगा ई मसेलना अखोइदा अमु ओनसिलक हाइबसि यामना नोंगाइतेखि सनातोंबा लेकाइगी मियामनसु UFO नतना अतोप लुप अमतगा मरि लेनदि हाइबा खंगी मंगोंदगी रिकवर तौरे हाइदिबा बुलेट प्रूफ अमदि तोपीना सिंगबा असि लानगी मतमदा मतेंग पांगबा लाखिबा मियोइसिंगना थमनमनि माकु लालहौबनि हाइदुना मराल सिरगा फजिनखिबगी थौवंग कदंगबान अपुनबा नुपी पार्ट 1 अमसुंग 2 गी मैकेदिगी अकनबा मोंग यानिंगदि हाइना फुंगदोकपगा लोइना अथुबा मतमदा माकु थदोकपिराव हाइखि असमदगी लाकपा मियोय अमदगी लुपा लाख तरागा लिसिंग तरागा तर अमसुंग थार जिप अमा नोंगाइ चिंदोलदा मुनख्रि हाइदुना पुलिस तो वकरख्रि थासगी कुनगनि पानु खुमलंपाकी ISBT मनाक्ता लेबा होटल मैजिस्टिक थोंगलदुना लेरखिबा असम की मामरूप मेट्रोपॉलिटन की खरगोली की लुइपुरदगी फरीदुल हसन अपोक्पा सिद्दीक अली अहमद कौबा मियोय अमदगी मांगना मसखंगबा मियोय अमा अमसु माका लोइनबा नोंगै पाइबा मियोय निपान लोमना सेल ओइना लुपा लाख तरागा लिसिंग तरागा तर अमसु माकी गाड़ी थार जीप AS 26F
0870 मुल्लगा लौबिख्रे हाइदुना इम्फाल पुलिस स्टेशन कंप्लेंट रिपोर्ट अमा फाइल तौख्रे हाइरि हरिदुल हसन से कुनगा मंगाना कंप्लेनेंट ओइदुना ngarang phal tawkiba report aduda mahak manipur da miyoi aniga loinana lakmina khibani haina phongtokli aduga mamang thakta assam gi karigam jada leramba lelongyang bi laikai digi masagi sei kungani palom suraba miyoi ma mahaka khangnaba digi miyoi sibu mahaki oina manipur gi local contact man oira khibani hari mangna tha sigi kungani pa na hotel asida check in tawdun leklaba matung numit asimakta da mahaki local contact man oiriba miyoi sina atoppa khulai pa ba miyoi ni palong gara minaduna ba amasu ma kalak minakhiba miyoi singbu kian khangalaga lupa lakh taraga lising taraga truk namduna mullaga laukibani hairiba senpa masigi manunga lupa lising nifuga nithoi di case oina lauraga ataina 21 asigi account na electronic transfer to honmani hari thaudo osi thokraba matung ngarang su numidang pung 8 makhairam tarakpada sapmana ba miyoi khutpu osina ma ki amuba masugi thar sibusu mullaga pukhibani hari gari asi pukhibagi matang dadi aton basenpham singdabagi damak gari asi pibani haibigi aranba video musu thadorakli maram sing asina police na thaudok sing asigi matangda case ma lokhatona senaba sing logi matung ina fagat piwa madi nak amasu namduna munkiba gari phangan biu haiduna wakat pani haidi ma ki complaint report adu ngasi imphal police station na official on receipt tawkhre haidi bureaucrat officer singna MLA singgi wata bi dabada penadri miyam ki mihu na siyamba popular government sing leading matamda minister MLA sing state government ki makada leadi batuan tuan department sing madi district authority ki bureaucrat officer sing da wa ama habida taraga madu thawto onthona hona ba madi ondok ki thaba do hauju state sida president rule leiba matam sida di hana minister oiramlaga MLA oina leidi sing haibida wa oina lobidabagi yamna sauna warauna ba madi pena da kya ma leidi hari Presna pumba paugi likuna magi matuina handak hoki pathani ahungi mamangda isaugi awaba matampaki mapum khrada saunat mayunaki isau duna mara moiraga yum kai kaya ama sendaki duna madura leramba mi kya ama laifam leitabigi awaba mayunaki natural calamity na awaba taraba mi singda mating piba haibis leidiba state ama sum state government gi mathauni aduga awaba taraba singi damakta mating pangba yaba hanadigi leirakpi scheme project ya ama su leidibani adu bahari scheme project sing adudagi mayumekei leitraba singi damakta mating pangbinaba MLA singna hairabasu district administration gi makeri kariguma makhal gi thaba mata paikhat piraktabada MLA khradi mai hauna sawu yaunari hari handaki saudu hanagi minister and balance singagi hangang AC ki manungsina leiba hangang mele kaida torel torban kaibadigi yung kaya ama sentaki dun akai toitokhi hairiba yum singadura leiramba mi sing lepham leitabadagi mari leinaba district ki deputy commissioner da MLA amana phone ahum mari rak toraga ahanbagi temporary oina government gi leidi scheme gi makhada thunna sana bagi thabak lokhna ba haiki adobu district administration amadi mari leinaba department gi makai digi tawbi rakhidri adobu mayum leitaduna tumpham safam leitna leiriba akhoi makhoi gi damakta khalaga local MLA na asang senpam putholaga sendakhiba yum tarago humdoi di sabagi thabak torakpadagi hauji yum khara sabul useli yum khara sabul usilakpagi tangkakta leiri hari lakliba wapam de miyam gi mihu ni haina leiriba si miyam gi awana amadi suko thorang gi thabak sing sida mateng pangnana leiribani minister oina leiringe matamdana bureaucrat singna MLA singbu ikai khumnabagi mawong utpaduga hauji president ru leiraba matam MLA oina leibadana miyam gi damakta hairakpa wa phawba tawbida vibes yamna leib thibani hauji state asida president ru leidun state government asi governor na salairaga leidi MLA sina government gi bureaucrat officer singda miyam gi damakta khalaga tawbina wa hairibasi yadaba thabak tawbiyu haibasnati government na pekhatpam tokpa thabak singadu pekhatna ba haibani masida hauji state asi gi lairiba governance asi mataw karamna salairibano haibatu head oina lairiba governor na kupni kingsin haningi haibigi wafamsu MLA kharagi makedi gi phongdorakli amaramda handaki isaudu da mayu makei sendakhraba imungi miyosingna hauju power state government gi makedi gi lupa ama phawgi mating pirakpa leitri hena social media da thadorakpa video singda yamna penada basu phongdoknarakli hansu pawus da makhatari private hospital singda hana anawi yenglamba specialist doctor sing lakna khidri awang puglam namda manipur sisu ana lengi lamda haujuk mangzil thana senkhalak dip state amani haina duna state asi khakta gi dana tana manipur gi wangmadi gi ana ba phaw state asi gi hospital layeng gi wakum leiribani
Maroina Imphalgi manungda laiba private hospital singda specialist doctor singna ana lengi thabak sing sethaduna lakhibadu hokiba numit kranishda hairiba private hospital singda specialist doctor sing lakhidabadigi private hospital sing anaba sing layengbi thabuk khudong sadaba khara mayukna lairi hari Presta pomo pauge likunamagi matungina di handak ikui kuidringeda lampialda labor rims regional institute of medical science da layengu khalak pa anaba sing doctor singna section na yengbi dabana laikidabani haibigi SARS da asobu irang kaya mathang mathang thokiba sulakhe makha tarakpada doctor singna ana lengi thabak lepkani haibigi khongjang pawbu sangsin sulakhe government ki hospital da thabak toriba doctor singna private hospital oina satlaga anaba laying duna lairi government ki hospital singna purakliba anaba sing makoina thawoina loubidre haba wapum kya masu tholak palekhe Sera sida lona thingraba laholu kharana su government ki hospital singda thabak toriba doctor singda akan mamiyeng sanglagani haiba wapam singsu media ki kuthangna phungdung garak palekhe asumna oirakliba phibam asida su hospital authority singi maikaidigi sengdokpagi warol amadi miyamda mateng pangbinabagi apul sing sirol sing tholak paslekhe ngarang makta su rims ki media sel na tholak pasirol amana kanaguma rims ki doctor na tragan staff singna private farm singda practice tawba yauragadi madu pau pibiro Ministry of Health and Family Welfare Government of India gi makhara rims ki faculty amati staff amatana private practice tawbi yadi hebi akan ba thingmale hairibu wapam asi mamangna notice anirak thoktuna kangan balekhe karigumba institute asigi doctor natragan staff singna private practice tawre hebi gi khudam sangdam singba leiragadi rims ki authority ki email ID amadi WhatsApp number pau piduna madura pau piraknaba miyamna khanalakhe kariguma piragliba pau dun asumbu oirama taragadi doctor natragan staff adu suspend tawbu natragan thabaktagi terminate tawbu pau ehena phongdorakrabani oirakliba phiba masida government ki hospital da thabak tawna private hospital ani ahumda anab layengbu doctor kaya hauji private hospital singda lakhidre hena press na phongwa pau likhun singa sum khatana phongdoropiduga tentana sum miyam na thamjage hauji na miyam pau mata solution jarage masum khata banau update miyam punanga mina sena channel sigi makeri gi miyam phamda makhatana thamjari